Dear Manipur YouTube channel sebeng bir bamem pum nang pu amuka na taram no seri han badam namaru iba pau makangla pau degi lokachage Churachandpur da laiba ITLF ke office thugai tun amanga ta thokalam le ITLF ke spokesperson amagi yum danong mai kapsilam le ngarang numidang sakhang dabasing Churachandpur da laiba indigenous tribal leaders forum ITLF ke office thugai tun amanga ta thokalam le spokesperson amagi yum danong mai kapsilam le hairi thawdok asigi matang press na phangba pau gi matung ina ngarang hing nungai matung Churachandpur public ground manakta laiba ITLF ke office adu sakhang daba myoy sing sanglak laga office asida thamba furniture sing item sing table chokri na sing thugairam badam tanase sang computer amangata thokalam kibani ITLF ke office ta sathriba thawong asigi ikan kanadana loop asigi spokesperson oriba ginja buljong gi yumda sakhang dabasing nongmai round ani kapsin duna attack toromle hairiba spokesperson asigi yum asi Churachandpur police ke manung chanba di file khulda leibani adu moinamang nongmai kapsilam kiba adu damioi ama asok apan yaw khibagi paudi leite thawdok thokpom dagi police na kapthokraba nongmai amagi tokning ama recover tawkhre thawdok sing asi kanana satharam libno haiba sabsaba khangba ngamdri adu moinamak handak United Tribal Volunteers in Namakoi Matak Pen Tamnarapa Loyana ITLF Amadi Kuki in Piki Matak Khonjang Sanction Kibala Krabani Pawasina Makata everybody Churachandpur district buffer zone sing the Kunga Diba Kuki volunteers sing Namakoigi CSO sing the son of a Piba the Matamsana Pida Pumasa purchasing Pirpuki Dr. Kunga Diba United Tribal Volunteers sing Makoina Kunga from Sing Taduk Naduna Sana Kibala Krabani Loyana Churachandpur district shut down Pauba Tauba Lake Krabani aduga mathangi update asna kanglai paki mera dagi lokochage Kuki militants singna thara pukpigi yum sing de sangduna pot chai huran ba amade san kaya nongmaina kaptuna hatpagi thabuk sa taragle Kanglu pani ki lana sina maram oiduna moirang ese ki manung sana thamna pu hairi ba mitai kul asta mi leiba ngamna da bagi relief camp sang je famlo dun leiringai sarak asta Kuki militants singna mi leina draba thamna pu pigi yum sing de sangduna pot chai huran bagi thabuk yamna toina sa thari hairi khunja sing dagi phangbo pau gi matung ina dingarang numidung ba matung pung baruga makhai rom taba matam da Churachandpur district ki kanga thai amadi khoiren tak rom dagi Khutlai Paiba Kuki militants sing kum tarak la bukta sajik chaduna leiriba san sing nongmaina kaptuna hana bhona ki maduda san kaya nongmaina panduna asoka pan ki aduda hojik san ahum thiba khangdana leiri hairi kunja singna makhata na phongdor pogi matung ina dikang ani gi lan asina maram oiduna thamna pokpigi thangnari ba hai kenen gi mafam da leiri ba mitei gi lokon sing asing asi phawu sangduna lo ubung ngamdana leiri bani mafam asina Kuki militant singna dominate tawduna leibada gi chang ngamdabani hairi bulabuk sing asda sajik chaduna leiba sansing Kuki militant singna nongmaina kaptuna hat pagi thabga sija tarak pagani hairi pawsin hai ngarang Kuki militant singna sansing da nongmaina kapsin dura attack torokpa adugi pawta badagi mafam adu leiriba IRB singna nongmai kaptana Kuki militant sing atu tankai ki loina asok pasan sing atu IRB personnel singi matenga loina na mafam adu dagi putorok pangam ki hairi video sing bibagi damakta mayam pum nang pu amuka na thakachari anob update ki damakta Dear Manipur YouTube channel asibunuk sibiduna subscribe to thank you